BJP da yaukhraba Janata Dol United ki MLA mangabu disqualify tawbinaba Manipur Legislative Assembly ki Speaker da JDU na ngarang aiba cherul kisinduna wakat kre haina JDU Manipur State Unit ki General Secretary M Dorendrona thadorakpa cherul amana hairi cherol aduna makha taribadi haukiba chahi lisingani kunithoi ge September anida Manipur Legislative Assembly ge Secretary na thokiba Bulletin Part 2 number 17 gi matung ina Janata Dol United Manipur ge ticket tagi taranithoi suba Manipur Legislative Assembly election da mai paklakraba thangmaiban AC gi MLA Kumukcham Joy Kisan Tipaimuk AC gi MLA Ngursanglur Sanate Jiribam AC ki MLA Asabudin Wangkai AC ki MLA Thangjam Arun Kumar amasung Churachandpur AC ki MLA LM Khokena BJP da merge tore haina thokibani JDU ki MLA mangana BJP da merge tore haibasi lona yade JDU na BJP da merge tokiba leite MLA manga adu maranai oina BJP da yauzabani BJP da changkibani haina logani MLA manga asi Indian Constitution gi tara suba schedule gi paragraph 2 1 amasung 191 2 ga loinana Manipur Legislative Assembly gi disqualification and ground of defection rules 1986 gi matung inna MLA manga bu disqualified tobiyo haina speaker da wakat kibani hairi taranithoi suba Legislative Assembly election da JDU gi MLA manga taruk kabagi manungda MLA mangana BJP da yaure haina Manipur Legislative Assembly gi speaker da cherol kisan kibani loinana Manipur Legislative Assembly gi Secretary K Megazina mamang chahi gi September anida cherol thoktuna MLA mangana BJP da merge tawkiba adu yaba pire haina pankibasu laikhrabani Manipur lenga ki war on drugs ki khongjang hena mai pakhanaba ki pandamda security force na popi panbi kakpada hena nungainaba CAFN PD Minister L Susendrona Chief Minister Nongthongdom Birenda Thanghai Chanipan kusinakre loinana makhatana Thanghai lising tara amagasu khusinagani haina thazaba pikre yelhongwedagi aikoina sizinnarakpa Thanghai Chanipan sinarakpagi damak Minister L Susendrobu Chief Minister na thagatpa phongdokre War on drugs ka mari lainana laingak na paikhalakpa thabak singi manung chana Churachandpur district ta ain gi wangmada popi tharambada chenaba village chief amasu ngarang phagatkre NDPS ek ki makhada faraba chief adugi maming Nethong Haukip chahi humdra Laikhidraba Dengkholun Haukip kawi mahak M Songpijang village ki chief ni hairi haujik phawbada Churachandpur dagi ain gi wangmada popi thabada chenaba village chief ahum phagatpa ngamkhre hairi Tha asigi tara mari dagi hauna Assam gi Ranga Bahar da pangthokadawriba Agnipat scheme gi makhada Agnibir oinaba singi aiba changyengda saruk yagadaba Hairok Assembly constituency gi physical test ta mai paklaba sing ngasi Hairok AC gi MLA Thokchom Radheshamna Hairok Part 2 mayai lekai lampaktagi Assam gi damak lamthakre lamtharaduna MLA Radheshamna hai ngasi gi leibak asigi naharol lakayana Agnibir amamam oiraga mareibak maramdam gi damak achoba thodang logani haina chongthoknarakli Manipur gi oinasu amadi Hairok AC gi oinasu naha lising na kujing oiraga Agnibir oihaunaba sem sanaraga leiri punsi haibase lanfamni mai pakpa natraga maithiba hotnabagi makha poli lanfam asida isa gi khwaidagi naknaba marup oigadabagidi Aikhoigi wakal asini hairaduna Hairok AC gi Agnibir oiningba naha singbu thagatpasu phongdoki Life is a war lanfam amani punsi je awaba yam thengnarakani ana punsi gi lanfam da thengnabada khwaidi maru oiba aigi naknaba marup si kanan khwaidi noi maru punsi da khwai naknaba marup si kanano pamo yoromoi te nungai aibam ta thengnayo adu noga nungai sa leine ko paisa paigra masak phajagi ina kungira Wangera chawgera whatever adu nungai bom bho yawdam adu lan adu thengnabo ngamaga lan thokko du nungai adu sangers ne aduna lan phamji gi khwaidi maru oiba aigi Arjun na lan thengnaba Krishna yawu mangol oine Krishna gumsi kanano ai kanano mind aigi wakal sine ne khoi walise pot amale ama he pamanba mina keno ngale khumningba te khana ningba ari nganna gole makha ta ne tumda ningba akoi mind ji control do nang punsigi lan thamda lan success oi gaidi nangi khwaidi nangnaba lan thengnaba nangi Arjun gi damuta Krishna lepado mi si kana noi kana atopa kana nate nangi wakhal sine nangi mind sine aduna mind bu control tawraba adoi tardi nang apawa mi mo oirani aduna youth
National Youth Day ga mari lainana Unified Rural Development Organization Kairim Bikokna College of Social Work Maitram amasung Blood Bank and Transfusion Unit District Hospital Thobal ga khutsamnana sinduna nongmagi oiba blood donation camp amadi awareness program ama ngasi Kairim Bikok awang laikai da leiba Unified Rural Development Organization gi sanglenda pangthokre Save a Life Give Blood haiba pandam da pangthokkiba camp aduga mari lainana pangthokpa awareness program aduda Dr. Doren Nawangangloi oina saruk yaraduna ina maram oiraga tholakpa yaba laina layong sing amadi piba ki kanaba singi matangda miyamda wakhal tahanki camp aduda nupa nupi punna miyoi kunna katki ngasigi blood donation camp aduga mari lainana Unified Rural Development Organization Kairim Bikok ki secretary Kedrimayum Premdas na haikibada voluntary blood donation asi naharo singi wakhalda lehendaba yade voluntary blood donation asi yaudragadi aikoi gi punsi asi yamna kudong thiningai oiba mawongda lakpa amadi nupi oibe singi angang unaba matamda watpagi problem mayam ama lakpa sing asida khajiktang oirabasu mating pangba ngamnaba ngasigi camp asi pangthokpani haiki Swami Vivekananda gi mapung numit oi India gi na National Youth Day numit asida Unified Rural Development Organization Kairim Bikok College of Social Work Maitram amadi Blood Bank and Transfusion Unit District Hospital Thobal kusamnada ngasi nongmagi oiba blood donation camp amadi awareness program asi akhona asigi National Youth Day numit asida sinjabni asigi sinjariba main oiba theme di Save a Life Donate haiba theme sida masigi program asi main oiba theme sida sinjabni naharon jingna koigi voluntary blood donation asi sapalandaba yade voluntary blood donation yaudagadi akoigi punsi asi tab kudong kiningai oiba bongda lakpa oi accident sang hengalakpa adegi nupi angang unabam tamda watpagi problem yam la leiba sida istang orabasu akoigi organization amadi college student singna rizalaga asumba blood donation program asi sinjabani asi jingina koi naharon jingda community service amadi social service da involve tawnabagi ahanba achamba khotang amane haibu aigi maikai degi thamjage na ngasigi simnaba program asina tungda hogolukliba naharon jingda community service national building da overall man daita leba naharori tung yumbi amam oiduna mai pakpa bating leba biramdam ireibak manipur ama oilasi haibase ngasing yai parman bidasida paujalasi prajamyamda bijage Numit nini ki oiba Tamenglong District Food Parvas ki thauram loishin kibaga loinana BJP Manipur Pradesh ki President A Sardana ngasi nungba constituency ki karyakarta singa Khaupak Tampakta unakre thauram asida BJP Manipur Pradesh ki Vice President N Nimbus Hilarious Committee ki Chairman su oiriba local MLA Dipu Gangmai District Office Bearer singsu saruk yaki numit nini ki khongchat aduda tongan ba tamai AC Tamenglong amasung nungba AC ki karyakarta singa unaduna chawkhat thauram gi hiram kayada wa tanakibaga loinana BJP Manipur Pradesh ki President Sardana hai aikoi masel gi marakta matam sangna singchep thanarambadu center amadi state ki BJP ki double engine lengak lakpadagi lokthokuna nungsi chanaba amatu oibagi wakalon sagatuna chawkhat thaurangi lamdasu mangjil thana changsen bangamle miyamgi afaba thabak ama tawbada politicalize tawroidabani rajniti gi khudong chaba khara fangnabani haiduna anemba thaki rajniti tawbagi matam natre ngasisu political party kharadi anemba thaki rajniti tawri masi miyambu nungsibagi khudam nate BJP di praja amadi leibaki nungai yaifanaba thabak tawbani haiki Kungangi Senmitlon Fagathanbada Cooperative ki Thaudang Role of Cooperation in Developing Rural Economy haiba pandamda nongmagi oiba wakal taminabagi camp amangasi Kakching Sumangda leiba Representative of Lois Role gi auditorium da pangthokre Indiana ning tambagi chahi humbudra manga surakpa thauram Azadi ka Amrit Mahotsav ki thauram gi saruk ama oina NCUI Cooperative Education Field Project Thaubalna National Center for Cooperative Education New Delhi gi sponsored makhada pangthokiba thauram aduda Kakching AC gi MLA Mayanglambam Rameshwarna athoiba mithung NCUI Project Coordinator Committee gi Chairman Gina Potsangbamna thauram mapu amadi District Cooperative Office Kakching gi K Dilip Kumar amasung Manipur State Cooperative Bank Limited ki President P Ranjit Anina akhanna ba mithung sing oina saruk yaki
ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ MLA ꯃꯌꯥꯡꯂꯥꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯃꯨꯚꯃꯦꯟꯠ ꯑꯃ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅꯆꯤꯡꯕ ꯂꯤꯡꯈꯠꯇꯨꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ cooperative की अमदी इन concept principle ना cooperation की importance मसी मरुए बसी society अमदा लगी नरगली अब खुदिंग का कोई cooperation की न मतलब करता है cooperative society की करम मायना मसी सेम का तो रिकनो अमदी करम मतलब की दमक सेम का तो बाहर से सीधे कोई मरुए बसी अदना कथिंग ममफम द cooperative society movement होगी ऐसी जाना fertile ground ये ना हाइजनिंग Manipuri Youth Front of Assam Maifana Mitai Rol Yek Loina Selon Apun Balup Milalga Kutsamnana Sinduna Kasargi Benakandi da Leiba Jugai Mathura ME School da Ngasidaki Mitai Mayek Diploma Course Hogdokre Thauramadu Maifagi President Thangzam Brozen Milal Mayai Loishangi President Khaidem Ingocha MSPA gi Vice President Ngangom Basanta Assam Manipuri Muslim Youth Front AMMYFK Advisor Abdul Hamid Milal Jiri Masaloisangi General Secretary Kuntrakpam Rajkumar Mangang amasung T Kalamuddin Nachingba Maruoiba Miyoi Kayana Saruk Yaki Thauramga Mari Lainana Maifagi Advisor Seram Herajit Nahai Aikoina Mayek Asi Tamnaba Hotnaba Mathau Tai Aikoina Aikoigi Iyekpu Khangdaba Haibasi Yamna Lurakle Aduna Aikoi Pungnamakna Tamba Khangba Mathau Tare Aduna Diploma Course Asi Maifana Tamnaba Hotnazabani Haiki